diabetes ko loy na hingliba seng tha magi manungda control to bangamle urea creatinine wangbasu tha magi manungda hanthaba ngamle khong hamba nungai tebasu numit manga nigi manungda fahan bangamle pile saibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oy bangamle bp wangbasu tha amagi manungda normal oy bangamle fatty liver oy basu tha amagi manungda fagat han bangamle pumnamak natural oy ba hidak makhalna laying jabani hakchang da sokadaba side effect amata laite makhata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jennings Hospital Porompat Imphal East near Punjab National Bank. Good afternoon, Elite TV test of cartoon Mahau being time news Hamataramu. Today, Maru Nasim Fala from Pau Singi cartoon Singa cartoonishna, Kari Haning Liba, Kari Fonung Liba, Kari Wakalan Liba have Domia Salonga Tams again. I had the locus again, Sanga Express key on top Panida, on top Panida cartoon sim view and Pazaba. Away Hangway and Nika Kiwarini, Hangway Yadom Makogi, Ega BVS Kidi, Hangway Gumba, Uche Kumba, Yam Nakogi, Kanosida. Represent or Gamma, Kangan of Honda with new section and the any Hijabudo, Quaki, Manipur May Chagana Kang Tamani, Kang Matamani, Pur May Tamani, Amna symbolic way Bamia, Amasina Budunia to that. A hungry Amasina Hide. As Lucredato Duzia. Indiana Dioquibu, Tamoy Shang and Usibidre, Quikanagi Mating Logani, Kana Matana, Lem the Dioquibu Mating Pang Bir Oina. Hajile Bapazas, Nicolabu Humdi, Aquaji Nusibidre, Zahim Hele, Zahim Taum, Sure, Kemta, Yang Bidre, Kanamta Pang Bidre, Aquaji, Indiana, the Aquabu, Tamu Shang and Usibidre, on a quick and I Mating Loga, at the Kanamta delay of the Mating Pangwika to Sigan, a Kanaka, the Hangwayams in the Hide. Yam the Louis Hangway in the Lengamaru, Sanaruraga, Mameda, Linda Hangway Miam, to the Satoki, Bagi, Lako, Nadune, Swajida, Punchel Rakanda, Karitora, Katagas Niaduna. Like you may am now Koi, Shilongda, Maharaj, Buddha Chandra Kauraga, Nampuda, India, and Kibagi Wapam, annexation ni Haiba, merger ni Haiba, Madugi Chamam, Nabadum, Laduni Kram, annexation ni Hai Kram, merger ni Hai, some of whom Sulay, Hazilariba, Baza, Singshiki Tamu, the Farapudo Hogi, Ladiba, South section, represent Toraga, Mod Silaga, Mayam Naduma, Pauzelama Pina, Batamaka, Yam Pazaba Cartoni, Aduna Hazilari, Hazitang Putrama to the Gimu session, Hodore, Chilani. Ada mamang sida koi ngasi pausia da siawre moitara panna koi gi prime minister ta unajage na ibagi wafam prime minister unajage habdu birel sillu haibani na pa koi gi viral chalan ba tonga adum oiba sum jawba adu pochum lei ana manipur gi situation kamai tawduno interview am da su haigre koi gi keno gi lusing badana wari sanaba hauba didi fai adu kana kana no wari sanari do di koi khangan biu haidana I mamang da masu yabre social media da karida wari sanaba hauba uhum praja singna boycott tawre kaina swaista dum nainaraga dum leibagi potune adoni kamaina legidagi khoi gi manipuri sing se habigi achoba wahang maha kanda kai dosi khalapagi wafum duni yam fazaba wan to leba katuni haina thamjage matang da larisina khoi sana lebaki loire dana habduni loire dana sidi yengbiyo mohoi ani ko wari sanabari ahalamaga nahamaga ada Nahasin Hire. Kangre Torisi Lebaxida, Aganba, Yuha Hagani Hireka, Suha, Hadi, and Hire Nahasin. At the Ans in a Hire. Lebak to Oram Loy, Langak to Oram Nidana. As you may have seen Mamma Hajigiduni, who Chidadum, Yaba, Janing the Bakambu, Mahadum Kra, Manung Sidadum, Sokai Sukaitana, you from Zilla with the near the Nazi. Mamanga Su Delitaki would do to one and give you from Levinet to Suhectar, Media. Sabab Falak Buddha Koi timing pang the Bagit Panidum Pulli, Quatli Haidana, and them sang notable Legibani. I don't know you are honey, the Sunga had the Kain Haganda, Lebak to Moida, Langak to Yamidana. Mam Hainaba Lebeduni, election Rabadunda, Risapel Torokadara, Kari Torokadara, Hang never Lebeduniaduna, Sigim amongst the Risapel of Mandria, Agastrai to book the Equation, Adonakoi.
ꯇꯔꯥꯅꯤꯊꯣꯏ ꯁꯨꯕ ꯕꯤꯙꯥꯟ ꯁꯚꯥꯒꯤ ꯇꯔꯨꯛ ꯁꯨꯕ ꯁꯦꯁꯟꯅꯤ ꯕꯖꯦꯠ ꯁꯦꯁꯟꯅꯤ ꯍꯧꯖꯤꯛ ꯇꯧꯗꯣꯔꯤꯕꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒꯤ ꯄꯩꯁꯥ ꯀꯥꯏꯊꯣꯛꯄ ꯆꯥꯗꯤꯡ ꯈꯣꯔꯁꯥ ꯃꯌꯥꯝ ꯑꯃ ꯑꯇꯩ ꯑꯇꯩ ꯁꯨꯁꯤꯟ ꯈꯟꯅꯕ ꯕꯤꯜ ꯃꯌꯥꯝ ꯄꯥꯁ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅꯤ ꯇꯧꯒꯗꯧꯔꯤꯁꯦ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯂꯩꯕꯥꯛꯁꯤꯗ ꯑꯀꯟꯕ ꯌꯨꯋꯥ ꯍꯥꯒꯅꯤ ꯍꯥꯏꯔꯒ ꯁꯨꯛꯍꯥ ꯍꯦꯛ ꯍꯥꯗꯦꯅ ꯍꯥꯏꯕꯅꯤ ꯑꯗ ꯑꯃꯁꯨꯡ ꯈꯨꯝꯃꯩꯅꯤ ꯂꯩꯕꯥꯛꯇ ꯑꯣꯏꯔꯝꯂꯣꯏ ꯂꯩꯉꯥꯛꯇ ꯑꯣꯏꯔꯝꯅꯤꯗꯥꯅ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯅꯤ ꯊꯝꯃꯛꯏꯕ ꯋꯥꯐꯝꯁꯤ ꯌꯥꯝ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯣꯛꯅꯐꯝꯒꯤ ꯕꯥꯂꯣꯍꯦ ꯍꯥꯏꯕꯗꯨꯅꯤ ꯕꯥꯂꯣꯍꯦꯁꯤꯗ ꯌꯦꯡꯕꯤꯌꯨ ꯏꯂꯦꯛꯁꯟꯗ ꯃꯥꯏ ꯄꯥꯛꯂꯕ ꯃꯟꯇ꯭ꯔꯤ ꯑꯦꯝ ꯑꯦꯗ ꯂꯥꯛꯑꯒ ꯄ꯭ꯔꯖꯥꯁꯤꯡ ꯂꯥꯏꯔꯕꯁꯤꯡꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟꯅꯤ ꯀꯔꯤ ꯍꯥꯏꯒꯦꯗ ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯅꯈꯣꯏꯒꯤꯗꯃꯛꯅꯤ ꯅꯈꯣꯏꯅ ꯚꯣꯠ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯟꯇꯔꯗ ꯇꯛꯅꯗꯣꯏꯅꯦꯅ ꯍꯧꯖꯤꯛ ꯁꯦꯟꯇꯔꯗ ꯇꯛꯅꯕ ꯍꯧꯖꯤꯛꯕꯨ ꯎꯅꯕꯤꯗ꯭ꯔꯤꯅꯤ ꯏꯔꯥꯡ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯔꯨꯜꯂꯨꯡꯒꯤ ꯑꯣꯏꯔꯣ ꯄꯣꯖꯤꯁꯟꯒꯤ ꯑꯣꯏꯔꯣ ꯏꯚꯟ ꯁꯦ ꯇꯦꯂꯤꯐꯣꯟꯗ ꯐꯥꯎꯅꯩ ꯒꯥꯏꯗꯤ ꯍꯥꯏ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯦ ꯐꯥꯎꯅꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯅ ꯍꯥꯏꯇꯥꯔꯦ ꯍꯦꯛꯇ ꯎꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯑꯩꯈꯣꯏ ꯐꯪꯗꯦ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯥꯜ ꯗꯨꯍꯥꯃꯥꯗꯤ ꯆꯠꯂꯒ ꯎꯅꯗꯅ ꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯄꯣꯠ ꯂꯩ ꯑꯩꯈꯣꯏꯒꯤ ꯎꯅꯗ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯖꯦꯠ ꯁꯦꯁꯟꯁꯨ ꯇꯧꯗꯕ ꯌꯥꯗꯦ ꯆꯍꯤꯒꯤ ꯁꯦꯟꯕꯥ ꯆꯍꯤ ꯁꯤꯒꯤ ꯀꯥꯏꯊꯣꯛꯀꯗꯕ ꯁꯤ ꯆꯠꯄ ꯍꯥꯏꯁꯤ ꯀꯥꯏꯊꯣꯛꯇ꯭ꯔꯒꯗꯤ ꯁꯦꯜ ꯑꯝꯇ ꯀꯥꯏꯕ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯑꯃꯨꯛ ꯕꯖꯦꯠ ꯁꯦꯁꯟꯁꯨ ꯇꯧꯗꯕ ꯌꯥꯗꯕ ꯑꯗꯨꯅ ꯅꯨꯃꯤꯠ 12ꯅꯤ ꯇꯧꯗꯣꯏꯁꯤꯗ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯑꯅꯤꯔꯛ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯅꯨꯃꯤꯠ 4ꯅꯤꯗꯤ ꯁꯤꯇꯤꯡ ꯂꯩꯗꯣꯔꯤ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯅꯈꯣꯏꯒꯤꯗꯃꯛꯅꯤ ꯅꯈꯣꯏꯅ ꯚꯣꯠ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯟꯇꯔꯗ ꯇꯛꯅꯗꯣꯏꯅꯦꯅ ꯑꯗꯨꯅ ꯈꯤꯇꯪ ꯊꯧꯅꯥ ꯂꯩꯕ ꯑꯣꯏꯁꯤ ꯁꯥꯎꯠꯀꯤ ꯂꯩꯔꯤꯕ ꯁꯥꯎꯠ ꯏꯟꯗꯤꯌꯟꯁꯤꯡꯒꯤ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤꯕꯨꯗꯤ ꯔꯤꯁꯣꯔꯁ ꯂꯩꯖꯗꯕ ꯃꯌꯥꯝꯗꯨꯅ ꯈꯔ ꯋꯥꯏ ꯑꯇꯣꯞꯄ ꯂꯩꯔꯤꯕꯁꯤꯡꯁꯤꯗꯤ ꯊꯧꯅꯥ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯅꯤꯡꯗꯦ ꯇꯧꯅꯤꯡꯗꯦ ꯍꯥꯏꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤꯅ ꯖꯤ ꯍꯨꯖꯨꯔꯗ ꯆꯠꯄꯒꯤ ꯋꯥꯐꯝ ꯂꯩꯌꯦꯅ ꯃꯌꯥꯝ ꯑꯈꯪ ꯑꯍꯩ ꯃꯌꯥꯝꯅ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯖꯤ ꯍꯨꯖꯨꯔ ꯈꯔ ꯇꯣꯛꯑꯀꯥꯟꯗ ꯈꯤꯇꯪ ꯊꯧꯅꯥ ꯂꯩꯅ ꯁꯤꯗꯤ ꯌꯥꯗꯦꯅ ꯍꯥꯏꯕ ꯄꯣꯠꯇꯨꯃ ꯇꯧꯕ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯅ ꯑꯈꯪ ꯑꯍꯩ ꯀꯌꯥꯅ ꯐꯣꯡꯗꯣꯛꯄ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅꯤ ꯑꯗꯨ ꯇꯥꯔꯨꯔꯀꯥꯟꯗꯅꯤ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟꯁꯤꯗ ꯊꯝꯃꯛꯏꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯅꯈꯣꯏꯒꯤꯗꯃꯛꯅꯤ ꯅꯈꯣꯏꯅ ꯚꯣꯠ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯟꯇꯔꯗ ꯇꯛꯅꯗꯣꯏꯅꯦꯅ ꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯁꯤꯁꯨ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯍꯨꯏꯂꯟ ꯄꯥꯎꯒꯤ ꯍꯋꯥꯗꯣ ꯉꯥꯛꯄꯤꯒꯅꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯤ ꯍꯨꯏꯂꯟ ꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯁꯤꯗ ꯀꯩꯒꯦꯗ ꯉꯁꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯋꯥꯔꯒ ꯂꯥꯛꯄꯒꯤ ꯁꯤꯟꯅꯦꯕ ꯑꯗꯨꯗ ꯀꯩ ꯍꯥꯏꯒꯦꯗ ꯁꯥꯔ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦꯅ ꯃꯌꯥꯝꯁꯦ ꯅꯣꯖꯣ ꯇꯧꯅ ꯈꯨꯔꯨꯝ ꯂꯥꯛꯄꯅꯤ ꯉꯁꯥꯏ ꯃꯟꯇ꯭ꯔꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯤꯅꯤꯁꯇꯔꯁꯤꯗ ꯃꯥꯅ ꯀꯩ ꯍꯥꯏꯔꯒꯦꯗ ꯋꯥ ꯐꯅꯕ ORS ꯈꯔ ꯊꯛꯆꯤꯟꯕ ꯌꯥꯗ꯭ꯔꯣꯅ ꯅꯣꯛꯅꯤꯡꯕ ꯄꯣꯠꯁꯨꯅꯤ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯍꯥꯛ ꯀꯥꯔ ꯂꯧꯅꯔꯕꯅꯤ ꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯁꯨꯁꯥꯏꯠ ꯇꯧꯈꯠꯂꯛꯇꯨꯅ ꯁꯤꯕꯅꯤ ꯉꯔꯥꯡꯗꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯗꯣ ꯁꯤꯔꯒ ꯄꯣꯠ ꯑꯣꯏꯅꯕ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯄꯥꯡꯗꯦ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯄꯥꯎꯆꯦꯗ ꯌꯥꯎꯕꯁꯨ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯕ ꯁꯨꯁꯥꯏꯗꯦꯜ ꯇꯦꯟꯗꯦꯟꯁꯤ ꯋꯥꯡꯈꯠꯂꯛꯄ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯔꯛꯇꯕ ꯂꯥꯛꯑꯒ ꯁꯦꯠꯂꯒ ꯆꯥꯅꯔꯛꯄ ꯑꯗꯒꯤ ꯗꯤꯃꯥꯟ ꯇꯧꯁꯜꯂꯛꯄ ꯅꯣꯡꯃꯩ ꯃꯔꯥꯡ ꯀꯥꯏꯔꯕꯅꯤꯅ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯕ ꯗꯤꯃꯥꯟ ꯇꯧꯁꯜꯂꯛꯄ ꯑꯗꯨꯅ ꯀꯛꯆꯤꯡꯗ ꯑꯗꯨ ꯂꯩꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯑꯗꯒꯤ ꯉꯔꯥꯡꯃꯛꯁꯨ ꯑꯩꯈꯣꯏꯒꯤ LPG ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯃꯌꯥꯝ ꯐꯝꯃꯒ ꯀꯩꯁꯥꯝꯄꯠꯇ ꯙꯔꯅꯥ ꯇꯧꯔꯤꯗꯨꯅꯤ ꯑꯗꯨꯅ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯦ ꯀꯗꯥꯏꯗ ꯕꯣꯝ ꯊꯝꯖꯤꯜꯂꯝꯃꯦꯒ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯕꯣꯝ ꯊꯝꯖꯤꯜꯂꯝꯃꯦ ꯀꯥꯞꯁꯤꯜꯂꯝꯃꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯌꯥꯎꯗꯕ ꯂꯩꯇꯦ ꯑꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯁꯦꯜꯒꯤ ꯗꯤꯃꯥꯟꯁꯤꯅ ꯐꯣꯡꯗꯣꯛꯄ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯕꯗꯨꯅꯤ ꯑꯗꯨꯗ ꯁ꯭ꯋꯥꯏꯁꯤꯗ ꯄ꯭ꯔꯖꯥꯁꯤꯅ ꯌꯥꯝ ꯋꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯗꯤ ꯋꯥꯔꯗꯤ ORSꯇꯣ ꯈꯔ ꯊꯛꯆꯤꯟ ꯌꯥꯗ꯭ꯔꯥ ꯍꯥꯏꯁꯤꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯆꯤꯅꯤ ꯐꯪꯗ꯭ꯔꯦ ꯇꯣꯂꯣꯞ ꯐꯪꯗꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏ ꯍꯥꯏꯅꯕꯗꯣ ꯔꯦꯗꯤꯑꯣꯗ ꯌꯦꯟꯕꯅꯤ ꯔꯦꯗꯤꯑꯣꯗ ꯂꯧꯔꯨꯆꯣ ꯈꯕꯔꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯈꯕꯔꯗ ꯂꯧꯔꯨꯆꯣ ꯀꯥꯏꯅ ꯍꯥꯏꯕ ꯐꯥꯒꯤ ꯑꯣꯏꯅꯒ ꯇꯧꯅꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯁꯨ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯤꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤda ꯅꯥꯈꯣꯛꯑꯒ ꯇꯨꯝꯈꯥꯏꯔ ꯂꯩꯕꯅꯤ ꯃꯥꯏ ꯃꯈꯥ ꯊꯥꯕ ꯑꯣꯐꯤꯁꯥꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯣꯐꯤꯁꯥꯔ ꯑꯆꯧꯕꯁꯤ ꯂꯥꯛꯑꯦ ꯃꯥꯏ ꯃꯀꯣꯛ ꯊꯣꯡꯕꯁꯤꯗ ꯑꯗꯨꯗ ꯃꯥꯅ ꯍꯥꯏ ꯃꯟꯇ꯭ꯔꯤꯒꯤ ꯃꯤꯔꯥ ꯃꯊꯛꯀꯤ ꯑꯍꯜꯒ ꯁꯝꯅꯕ꯭ꯔꯥ ꯑꯣꯐꯤꯁꯇ ꯅꯥꯈꯣꯛꯄꯤꯅꯨꯕꯥꯅ ꯍꯥꯏꯕ ꯉꯝꯖꯗꯕꯗꯣ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯒ ꯁꯨꯒꯨꯝꯕ ꯑꯗꯨꯝ ꯂꯩꯕ ꯄꯣꯠꯅꯤ ꯑꯗꯒꯤ ꯏꯅꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯏꯁꯤꯅꯤ ꯁꯤꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯤꯅꯤ ꯑꯗꯨꯒꯤ ꯃꯤꯅꯤ ꯊꯣꯛꯂꯛꯄꯗ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯃꯟꯇ꯭ꯔꯤ ꯂꯥꯛꯄꯗꯧꯅ ꯁꯂꯥꯝ ꯇꯧꯅꯕꯗꯨ ꯉꯥꯏꯔꯦ ꯃꯥ ꯂꯥꯛꯄꯗ ꯆꯧꯀꯤ ꯄꯤꯗꯅ ꯐꯝꯍꯟꯗꯅ ꯀꯔꯤꯗ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯨꯝꯕ ꯊꯣꯛꯇꯕ ꯅꯠꯇꯦ ꯑꯗꯨꯅꯤ ꯑꯥꯗ ꯄꯨꯂꯤꯁꯇ ꯂꯥꯛꯑꯒ ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯁꯨꯗꯕꯤꯗ ꯅꯥꯈꯣꯛꯑ ꯇꯨꯝꯈꯥꯏꯔ ꯂꯩꯕꯗꯨꯅꯤ ꯑꯗ ꯃꯥꯅ ꯍꯥꯏ ꯃꯟꯇ꯭ꯔꯤꯒꯤ ꯃꯤꯔꯥ ꯃꯊꯛꯀꯤ ꯑꯍꯜꯒ ꯁꯝꯅꯕ꯭ꯔꯥ ꯑꯣꯐꯤꯁꯇ ꯅꯥꯈꯣꯛꯄꯤꯅꯨꯕꯥꯅ ꯌꯥꯝ ꯑꯥꯊ ꯂꯩꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯇꯕ ꯅꯠꯇꯦ ꯃꯗꯨꯝꯕ ꯊꯣꯛꯄ ꯃꯌꯥꯝꯗꯣ ꯎꯔꯀꯥꯟꯗꯅꯤ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯟꯅꯤꯁꯤꯅ ꯊꯝꯃꯛꯏꯁꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤꯌꯦ ꯍꯥꯏꯕꯗꯨꯅꯤ ꯗꯁꯥꯅꯤ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ MLA ꯃꯟꯇ꯭ꯔꯤ ꯚꯣꯠ ꯂꯦꯞꯀꯗꯕꯁꯤꯅ ꯄꯥꯟꯖꯤ ꯌꯦꯡꯕ ꯂꯥꯛꯄꯒꯤ ꯁꯤꯟꯅꯦ ꯑꯗ ꯄꯥꯟꯖꯤꯁꯤꯅ ꯍꯥꯏ ꯀꯥꯟꯗ ꯚꯣꯠ ꯀꯥꯅꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯅꯤ
nupi angang da hengmo to phangdori na khoi myama thengnagre as khoi sida dum leina phomni open secretary kana na officially nupi ani loli kana na loan de kana na kari wari sane si myam se loina tanaraba unaraba ngaktani adugi film du dani mana ngasai gi khoi gi ko chi yeng ba lak poisa panji yeng la kan sa bot kani mantri oini nupi angang da hengmo to phangdori na yam phajaba sisu wan to leba cartoon ni na thamjage mathang da leisna khoi People's Chronicle gini People's Chronicle gi Friday fanana Friday fan sida kari hagana magi khoi ngang na ba ya there speech sama sim bagi bari ni my secretary sina adang hai da now make the speech promise to eradicate corruption crime violence lawlessness and bring peace and normalcy aigi so my secretary za have deba aigi speech to samai semo kamai singuni make the speech promise to eradicate corruption muthat kani crime muthat kani violence muthat kani lawlessness lehel loy si muthat kani and bring peace and normalcy santi emadi ing tapa porakani haidana adumaina you haidana magi secretary sida instruction pi buduni mana switching semyang ithoga pa su yawi adugi poto deni thamay phom jedana sum basidum thok ta su natte adu kanum kan da khoi farak darara kana nangna speech to nangna igibani nang thengna jau gaina haibo phom manga thengna gi yawar buduni aduni onanga sigidi adumba elite tv gi test of cartoon gi mahau mathang solution jare meng ta video sing bomu kana kuram jabolo na kainen be thengni jari pinebris Diabetes ko loina da hingliba seng tha magi manungda control to bangamle urea creatinine wangbasu tha magi manungda hanthaba ngamle khong ham banungai te basu numit manga nigi manungda fahan bangamle pile saibadi nungsang na basu chama da chama fahan bangamle cholesterol wangba numit kunida normal oi bangamle bp wangbasu tha amagi manungda normal oi bangamle fatty liver oi basu tha amagi manungda fagat han bangamle pumnamak natural oi ba hidak makhalna lain jabani hakchang da sokadaba side effect amata laite makata na hidak chabagi mathau su tararoi hena kupa parol gidamak ngasimak langsin birau diabetes hospital soibam leikai ayangpali road opposite Karkinos Jenims Hospital Porompat Imphal East near Punjab National Bank.